Tongan Toanba Kanglu Phurup Kiana Kundamina Balamdam Amoina, Laminariba Phurup Singgi Marakta Interaction Program Toina Pangthokpa Mathou Haina Additional Director General of Police ADGP Dr. I.K. Muivah Phongdokray. Ngasi Additional Director General of Police Dr. I.K. Muivah, Tribal Affairs and Hills Government of Manipur Director Hana Kamayamadi, Superintendent of Custom Tilu Lanamaina Singbana Maru Oiba Mitholen Chingoina Saru Yaduna, Roots to Wings, Embracing Heritage, Aspiring for Excellence, Hivat Hiramda, All College Tribal Students Union, Imphal, ACTS UI na Sinduna Legal Awareness Program Amagaloina, Dem Commerce Key, Multi-Purpose Holder Career Orientation Cum Cultural Med Lissingani, Kunmanga Gitarom Pangthokpa, Thoramadu Dr. I.K. Muivah Makatana Haikivada, Amaga Unaduna Wari Watai Sanaba Amadi, Apama Kagnokmina Bamathou Tai, Masina Puna Tabak Tauminaba, Yahan Batanatana, Bab Taminanabasu, Lerakani, Punsin Bahai Trabadi Amadi, Punsin Bagi Fibam Latrabadi, Wakal Tanada Bahena Tohali, Maramaduna, Toan Bakang Phurup Kiana Kundaminaba, Amadi, Leminari Ba, Lamdam Ama Oina, Puna Leminari Ba Phurup Singgi Marakta Interaction Program, Toina Pangthokpa Mathou Tai Haiki. Student community habise matam yoina interaction tawraga yamna positive oiba mayam thorakpa yaba lei tokhai na leitabida maru aina educational field da khanna tanaba even ekhoigi mamantang graba ekhoigi culture asishu kamaina phajana preserve tawsige habise asida chhatra singi involvement yam chawi habdi moina youth oibnina youth singsina thawa yaudadi culture si mangrane ba culture ko masi maman yam tang mani habse mang khadi revive to yam waga da pot ne si su realize to le